Yaikomban news tagi lokhatcharaga wafam amakak mayamgi mafamda paudam zeromge yumbuna rent leibi nupi macha amagi Kaada spy camera ahum thanambadagi Phare hairi New Delhi da coaching yaunabgidamakta rent leiba nupi macha amagi Kaada sahi kuntra suraba yumbuna spy camera thamjinduna yenglambadagi Phare hairi Yumbu nupa asina rent leiba nupi macha asigi bedroom mathakta panbak electric bulb holder amada bathroom da spy camera ahum thamlamki hairi Yumbu nupa asina nupi asigi Kaada toina electric repair tauribani haiduna changsilakpa asida chingnabadagi check tauruba matamda spy camera sing asi thengnakhibani tungda nupi asina police report tauruba matung yumbu adu phagatkibaga loinana laptop ani amadi nupi macha asigi phi thongdaba videos khara amasu phagatpa ngamkhre hairi Atopa pau amadana kuki mahiroina Assamda leiba Carmel School gi Hindu lining chatpa mahiroida san thongba pijarambadagi wathok oikre Assam gi Rani Kamrupta leiba Carmel School da kuki mahiroi singna lunch break ta san thongba beef curry school asida tamleba Hindu lining chatpa mahiroi singda pijarambadagi wathok oikre Hairiba togdok asigi matangda tha asigi tang 18 da report tawrakhiba leikrabani adum oinamak mahiroi singi mama mapa singna khanglakpadagi school asigi mamangda ngarang protest tawbadagi miyamna khangnarakibani hairi School authority gi section daba asigi damakta parents singna Rani police station da FIR ama register tawkre haina pausina makhatari ngasi numidang wairam phongkhiba Paukche singdagi lokhatcharga mayamgi mafamda paudam zerumge ahanbada maitai lipunna human rights activist Bablu Loitambomgi mathakta sirakliba maran sing amadi mahakki punsi mahakki imung manungda pirakliba threat singi matangda sengtorakli Maitai lipunna human rights activist Bablu Loitambomgi mathakta sirakliba maran sing amadi mahakki punsi mahakki imung manunggi miyoi singda thamliba threat sing asigi matangda sengdok warol thamlakli Human Rights Alert ki Executive Director oinasu thaupuriba Bablu Loitambomna sengdok warol aduda palaklibadi September gi tang 16 gi ayukta miyoi 50 romna mahakki yumda laktuna mahakna miyam mangda thorokpa tarabadi mahakki mafamda thoningdaba thokdok thoklokpa yai masida natana mahakki imung manungdasu thoklokpa yai haibagi video clip ama sandorokpa thengnare Babluna makhata na hai mahak kanagumba kukila lolu amataga samnakhiba leite amadi sel lokthok loksin tawnabagi wafam leite maite Lipun palakliba MK Monkobi nupi amabu kankhatki haiba wafam adugi matangda sengdokladuna nupi adu Norway masani haurakphamdi Brahmani Buddhist amani hairiba nupi asi mahakki bisa matam loiraba phauba Manipurda leibagi maralda phaduna hojik Imphal gi jail amada leiribani nupi aduna tawpham khangdana leiruba aduna mahakna mateng pangluba khaktani amadi mahak human rights alert ta mateng pangbinaba changlakkhibani hairi nakal amaromda mahakna naga kuki amadi maitai sing yauba mifam ama silli hairiba wafam adubu yaningdaba phongdokladuna hiram aduda mahak yaukhiba leite mahakna yauba haibabu Manipurda khundaminariba kanglup khudingmakki marakta ing tappa amadi mahoksagi punsida hanjilaknaba khaktani hairi Atopa mari lainaba wafam amadana Manipur Maitai Association Bangalore na Peace Initiative Program sinkhiba leite Chaliba tha asigi tang 12 da Maitai Lipun ML na thadorokpa press statement amagi matung inna Manipur Maitai Association Bangalore MMAB na Peace Initiative Program ama sille hairiba si MMAB ge hiram amatada mari leinade haina phongdokre Maitai community gi marakta singsep thaduna aranbe information pisinduna Maitai bu mingchat thina honarakliba si MMAB na khangdaba nate aikhoi masel gi marakta misunderstanding leiriba asi punna phaminaduna wakhal taminarabada punna thabak tawminaduna imalaibak Manipur gi damakta lantheng minasi MMAB na tawjariba thabak thoram sing asi Maitai Lipun ML leadership singna khanglakpa matamda thagatpa soidana phongdok pirakani aranba pau piriba sing asi nakal amada thamkhraga MMAB amadi worldwide chatminariba loop singa aikhoi masel amato oina punsinduna Maitai community bu amato oina punsinba haibasi MMAB gi pandam amani haina MMAB na thadorokpa cherol amana hairi Atopa pau amada National Highway 37 gi matam kaktaba total shutdown na Jiribamdagi Imphal tamna thoklakpa potchai puba truck kaya panduna leire Tausem sub division na konba jurisdiction da fauduna chaliba National Highway number 37 ngarang ahing nongyai digi hoduna matam kaktaba total shutdown sataba hokre
Total shutdown asina maram oiraga ngasidagi hauna Jiribamdagi Imphal tamna thoklakpa potchai puba tata truck kaya highway asida Imphal thokpa yadana panduna leiri hairiba shutdown asi Zomi Students Organization Manipur Jetsom Tausem Areas Students Organization Taso Samram Segment Boys CSB amadi Tausem Headquarters Students Union TSSU na taliba demand haibadi haujik Tamenglong District Headquarters da leiba subdivision asigi SDO office asi Tausem subdivision headquarters da hongdok piu haiba demand adu state lengak na thabak to onthok piraktabadagi total shutdown gi khongjang asi sangsinaba phirep lawrkhibani mamangda hiram asigi matangda numit kunthra gi ultimatum ama lengak ta pisin kiba leikrabani adubu hiram asida lengak na positive oiba thabak ama ta paikhalaktabadagi atopa pambai leitaduna total shutdown gi khongjang asi sangsilakibani total shutdown gi khongjang asi taliba demand asi phangdriba phawba changsingani haina su lauthokiba leikrabani mathangda paunin kol paukse gi editorial digi lokhatjarga mayamgi mafamda thamjage lansi center lengak na tongsendrabadi athubada loisengedra khali Manipurda hojik thokliba kanglup ani gi lan ase kaidongai loigani haiba kanana su khangma ngamde lansina maram oiraga kuki militant terrorist singna mayum makai maina thadok pi khraba lanjen aduna miyoi kaya relief camp ta changjafam lauduna wana leiri miyoi kaya su sikre asiba migi hakchang polang phangdabadagi chanabi gi matung inna pangong na mahut sinduna mathau mangam phawba pangthoknari asuk tamthi khraba lan asi maitai mitai dadi mangjongna na khanghaude amadi asumna thorakani haiba su kanasu khantharude adubu mabuk phatraba mihing chaba saram chatpa mapal lamdagi changlakhiba kuki narco terrorist singna matam sangnadagi plan tawraga makhoigi oiba separate administration taladuna maitai mitai khul singda landarakpa horki kuki narco terrorist sing asina maitai mitai gi khul singda bom yauna nongmai kapsinduna maitai mitai bu tanthokna bo honarakpada Maitai mitai di iting ting na karisu khantadana leirubana makhoiga mayong nabagi pangal leitabana lanjen naraki lanjen naraklaba matung maitai mitai na leiramba mafam sing kuki sing na dominate tauki Hojik mitai maitai amata Chusampur More Kangpokpi amadi Sekmai lana chatpa yadre kuki ga maitai mitai ga unaba yadre kuki na khundaba mafamda maitai mitai soibadagi changlurabadi siba natana atai leite tampaki mafam kharada natana chingkhong chingya da taba miyoi kaya lansigi chaitheng khangduna leiri asuk kuiraba lansida lengak ama leina kuki narco terrorist singi mathakta karisu tawba ngamde kuki MLA tarana ifong phongna narco terrorist singda saugatuna leiri lengak na masi khangsin usinaduna leiri aduna lansi kaidongai loigani haiba ngamdri lansi da center lengak na tongsendrabadi athubada lansi loigedra khalli atopa pawamada Prime Minister gi America gi khongchat asi India gi global journey da achauba khongthang amani Prime Minister Narendra Modi gi America gi khongchat asina malem gi oiba stability da achauba mating amo oiragani haina Manipur gi Chief Minister Nongthombam Birena phongdorokli Prime Minister Narendra Modi gi United States of America gi khongchat asiga mari leinana Chief Minister Nongthombam Birena mahaki X account ta video gi khuthang da thagalakpa warol amada hai Prime Minister gi America gi khongchat asi India gi global journey da achauba khongthang amani mityeng sana ubangamba Prime Minister gi luching makhada India amasung America ani gi marakta anauba bilateral relation ama sagatpaga loinana mahausaga manadaba global landscape ama semlagani malemda hojik oriba technology gi phiba masida India na clean energy collaboration dagi horaga semiconductor gi technology da maru oina thodang lobagi achauba phida ama kanma ngamlakhi atomic energy artificial intelligence biotech amadi quantum computing da America ga khusamnaduna innovation gi anauba lamai amada India na hangtokpa ngamlagani amaromda culture property agreement ama ihan hanba oina khuyek piduna leibak asibu masak takpada achauba lan ama oiriba artifact chaniga marfudra taret amuk hanna India da khusinakre thawong asina Prime Minister Narendra Modi da leibak asigi ina khullaba culture heritage ki damak kadai fawba kathokpa amaga loinana thabak asi tauri haibadu mayek sengna takli United States of America na nauna kutsinnarakpa asina Indo-Pacific Economic Framework drug trafficking amadi MSME gi sector da India na lawriba thodang asi henna maru oirakpaga loinana ahenba global economy ama soidana ohelakpa ngamlagani hainasu Chief Minister gi warol aduna makha tarakli